tꯧnu haina haina ma lamhel dana ka hare aduga makhongsu lamba phangde na ilba ngambra thoba ngambra kasu ngamde aduga ma kari su ma bangal yabamina ma ngamde na hagi
ꯌꯥꯗꯗꯅ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯁꯤ ꯃꯑꯣꯡꯁꯦ ꯀꯔꯤ ꯃꯥꯜꯂꯤ ꯆꯤꯡꯕ ꯉꯝꯗꯦ ꯃꯤ ꯃꯄꯥꯡꯒꯜ ꯀꯜꯕ ꯃꯌꯥꯝ secrets untold, carrying tales only the forest holds. Moonlight spills through the velvet doors, etching patterns, leaving its mark. The roots stretch deep, the earth's gentle sigh, a lullaby sung to the open sky. Oh, whispering pines, sing me your tune, caught in the rhythm of the stars and moon. Teach me the language of rustling leaves, stories that linger on the breath Sida of mayam ahal na ngangba ama phawa tade time over oi hare boy ten khattani the dawn paints. mayam hojik se nongthil gi pung 12 makhai yaurae hojik phawda manung sidagi thokse haiba yade sathina ama loibada ama lobda ama matungda tana bangamdre pura animak sigi matung sida ayuki chakap amamam biscuit amamga thakpadagi hojik phawba karima breakfast tawdri asina aidi pukse pura lambana loire nga angang apikpadudi themaga pura thokse na piga puthokare adu chawbasi ngau pura manung sida ubida pura mathaka makha tana bada hongara nazara ngamdre mai papa na hara mai noi tawlaga la moi first order tawramde na dosa ga puri ga puri chana Yeah, I don't know. There's something to tell you about. pizza oina cha halle pizza order tawhari laktri aina maktang try tawdan chadani engo hawbani si chana siga si puri siga sathina hawbani habde ma tam tawdan cha hare achawbasidi madi dosa cha uradi dosa se dum pami dosa se chai adusu sananingbagi sanabase ma loiraktri du sanabagi ningbagi wakhalda ma chaningbagara karimta phawdre char roi ga in sei bidagi sahalle somna ma pane kapine bidagi khone music chari bagi sigi nipadina koi ko pick up ta balo bala ni adu nipadini mora na so homde sare somna ma chami na chami hare mayam asini apik se kya bujana kaina sari Kidian kanino? magi pizza do Thank you, Aero. चलो चलते हैं Gari da. chaba phawdo hadi sana ama masini bag se khali se pura 18 years में बाकी मतलब कि बाद में खाया या जैसे पूरा जल हमारे Start किया
ꯅꯪꯒꯤꯗ ꯊꯧꯗꯗꯅ ꯁꯤ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯁꯤꯗꯁꯨ ꯕꯤꯠ ꯌꯥꯝ ꯍꯟꯖꯜꯂꯤꯕꯅꯤ खत्म है आपका यार मेरे को दे दो ꯑꯗꯨꯅ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯃꯥ ꯆꯪꯁꯤꯜꯂꯒ ꯃꯅꯨꯡꯗ ꯍꯩꯕꯗ ꯍꯤꯞꯄ ꯑꯗꯨꯒ ꯎꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯌꯥꯝ ꯇꯧꯕꯗꯒꯤ ꯇꯧꯕꯗꯒꯤ ꯃꯌꯥꯝ ꯑꯁꯤꯅꯤꯗ ꯁꯤꯒꯤꯁꯦ ꯁꯥꯟꯅꯅꯨ ꯍꯥꯏꯔꯀꯥꯟꯗ ꯁꯤꯒꯤꯁꯤꯗ ꯃꯥꯅ ꯁꯥꯟꯅꯩ ꯑꯗꯨꯗꯣ ꯀꯣꯔꯤꯌꯟꯒꯤ ꯁꯥꯟꯅꯩ ꯑꯗꯨꯒꯤ ꯒꯦꯝꯁꯦ ꯀꯌꯥꯝ ꯒꯦꯝꯁꯦ ꯂꯥꯡꯅ ꯁꯥꯟꯅꯕ ꯆꯥꯎꯋꯤ ꯃꯌꯥꯝꯁꯤ ꯁꯤ ꯑꯃꯨꯛꯀ ꯁꯥꯔꯒꯦ ꯁꯤ ꯑꯃꯨꯛ ꯁꯥꯟꯅꯔꯦ ꯁꯤ ꯁꯤꯅ ꯃꯥꯒꯤ ꯁꯦꯛꯁꯟꯅꯤ ꯃꯥꯒꯤ ꯁꯦꯛꯁꯟꯁꯤꯗ ꯁꯨꯡꯅꯇꯒꯤ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯃꯈꯣꯏꯁꯤꯗ 20 years ꯃꯊꯛꯀꯤ 18 years ꯃꯊꯛꯀꯤ ꯑꯣꯏꯕ ꯁꯥꯟꯅꯐꯝ ꯃꯐꯝꯗꯣ ꯑꯗꯨꯗ ꯃꯤꯅ ꯍꯥꯏꯔꯒꯁꯨ ꯌꯥꯗꯕ ꯃꯐꯝꯗꯨꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯁꯥꯟꯅꯒꯗꯕꯅꯤ ꯃꯥꯒꯤ ꯁꯦꯛꯁꯟꯁꯤꯗ ꯁꯥꯟꯅꯗꯕ ꯌꯥꯗꯦ ꯑꯗꯨꯅ ꯃꯥꯅ ꯍꯧꯖꯤꯛꯇ ꯁꯤꯒꯤ ꯁꯦꯛꯁꯟꯁꯤꯗ ꯁꯥꯟꯅꯔꯤꯕꯅꯤ ꯃꯌꯥꯝꯁꯤꯒꯤ ꯃꯤꯡꯁꯦ ꯃꯈꯥꯗ ꯅꯤꯡꯁꯤꯡꯂꯒ ꯃꯇꯝꯁꯦ ꯁꯥꯟꯅꯕ ꯈꯪꯍꯧꯗ꯭ꯔꯦ ꯋꯥꯔꯤ ꯂꯤꯗꯅ ꯃꯈꯥꯗꯒꯤ ꯍꯥꯟꯅ ꯍꯧꯒꯠꯂꯒ ꯏꯟꯖꯜꯂꯒ ꯄꯥꯏꯁꯤꯟꯗꯅ ꯊꯝꯃꯒ ꯑꯗꯨ ꯃꯇꯨꯡꯗ ꯂꯪꯉꯣ ꯑꯗꯨꯅꯤ ꯃꯌꯥꯝꯁꯤ ꯑꯃꯨꯛꯀ ꯇꯧꯒꯦ ꯁꯤꯒꯤꯁꯦ 120ꯒꯤ ꯁꯤꯀꯣ ꯁꯤꯒꯤꯁꯦ ꯀꯟꯅ ꯅꯝꯕꯗꯒꯤ ꯁꯤ ꯉꯝꯁꯨ ꯉꯝꯗꯕꯗ ꯁꯤ ꯑꯃꯨꯛ ꯇꯧꯔꯒ ꯃꯥꯒꯤ ꯕꯣꯜꯗꯣ ꯃꯥꯅ ꯅꯝꯕꯗ ꯑꯃꯐꯥꯎ ꯍꯦꯛ ꯇꯥꯔꯛꯇꯦ ꯑꯗꯨ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯂꯣꯏꯔꯒ ꯁꯤ ꯑꯃꯨꯛꯀ ꯇꯧꯔꯦ ꯁꯤ ꯃꯥꯒꯤ 2020ꯒꯤ ꯀꯥꯔꯠꯁꯦ ꯁꯦꯝꯃꯒ ꯄꯨꯔꯥ ꯃꯥꯅ ꯁꯥꯟꯅꯕꯅꯤꯅ 2000ꯒꯤ ꯑꯣꯏ 2000ꯒꯤ ꯑꯣꯏꯔꯒ ꯄꯨꯔꯥ ꯃꯥꯒꯤ ꯀꯥꯔꯠꯁꯦ ꯂꯧꯔꯤꯅꯤ ꯀꯥꯔꯠꯇꯣ ꯂꯧꯔꯒ ꯃꯥꯒꯤ ꯄꯣꯏꯟꯠꯁ 2000 ꯂꯣꯏꯗ꯭ꯔꯤ ꯐꯥꯎ ꯁꯥꯟꯅꯕ ꯌꯥꯏ ꯁꯤꯅ ꯃꯄꯥꯟꯒꯤ ꯑꯦꯔꯤꯌꯥꯗꯨꯅꯤ ꯁꯥꯊꯤꯅ ꯆꯥꯎꯋꯤ ꯃꯊꯛꯀ ꯃꯈꯥꯒ ꯄꯨꯔꯥ ꯈꯨꯠꯆꯥꯎ ꯑꯃꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝꯗꯨꯗ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯊꯣꯛꯂꯛꯑꯦ ꯑꯌꯨꯛꯀꯤ ꯄꯨꯡ 10 ꯌꯧꯗ꯭ꯔꯤ ꯆꯪꯉꯛꯄꯗ ꯅꯨꯡꯊꯤꯟꯒꯤ ꯊꯣꯛꯂꯛꯄꯗ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4 ꯍꯦꯜꯂꯝꯃꯦ ꯄꯨꯡ 10ꯗꯒꯤ ꯆꯪꯉꯛꯄꯅ ꯄꯨꯡ 4 ꯐꯥꯎꯕ ꯀꯔꯝꯍꯥꯏꯅ ꯃꯇꯝꯁꯦ ꯆꯠꯈ꯭ꯔꯤꯃꯣ ꯈꯪꯍꯧꯗꯦ ꯑꯉꯥꯡ ꯑꯅꯤꯃꯛ ꯄꯨꯔꯥ ꯃꯇꯝ ꯁꯥꯟꯅꯗꯅ ꯂꯩꯕꯗ ꯊꯣꯛꯑꯁꯤ ꯍꯥꯏꯕ ꯌꯥꯗꯦ ꯑꯗꯨꯗ ꯐꯥꯎꯗ ꯃꯈꯣꯏꯒꯤ ꯀꯣꯏꯟꯁ 60ꯗ 40ꯔ ꯌꯥꯎꯔꯤ ꯍꯥꯏ ꯑꯗꯨ ꯁꯥꯟꯅꯍꯜꯂꯛꯇꯦ ꯁꯤꯅ ꯃꯣꯏꯒꯤ ꯄꯥꯔꯀꯤꯡ ꯑꯦꯔꯤꯌꯥꯗꯨꯅꯤ ꯐꯖꯗ꯭ꯔꯥ ꯁꯤ ꯄꯨꯔꯥ ꯃꯄꯥꯟꯒꯤ ꯁꯤꯁꯇꯦꯝꯅꯤ ꯗꯨꯕꯩ ꯗꯨꯕꯩꯔꯣꯝꯒꯤ ꯄꯨꯔꯥ ꯃꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯗꯨꯅꯤ ꯁꯥꯊꯤꯅ ꯆꯥꯎꯋꯤ ꯁꯤꯒꯤ ꯃꯣꯜꯁꯦ ꯑꯩꯈꯣꯏ ꯁꯤꯜꯆꯔꯒꯤ ꯃꯣꯜ ꯕꯤꯛ ꯕꯖꯥꯔꯒꯨꯝꯕ 10ꯔꯣꯝ ꯆꯥꯎꯔꯝꯒꯅꯤ ꯁꯤ ꯄꯨꯔꯥ ꯁꯤꯒꯤ ꯃꯣꯜꯁꯤꯃ ꯀꯣꯏꯕ ꯇꯥꯔꯕꯗꯤ ꯄꯨꯔꯥ ꯑꯌꯨꯛ ꯆꯪꯈꯤꯕꯅ ꯄꯨꯡ 10 ꯐꯥꯎꯕ लॉयबल फन तो रहता है हर जगह पे मैम थोगा मक्का ये अभी लुलू नया है यहाँ के लिए। अच्छा इतना ज़्यादा शॉपिंग मॉल नहीं है मतलब इतना ज़्यादा शॉपिंग मॉल मैम यौरे मोगी गाँव अदु लोइरगा करी मथंग उहलके स्वाइदा लोइजलगे मैम वीडियो से स्वाइदा मोगी से ओहलसे मतुंगा मो वीडियो से मथंग सन की मफम से उहलके बाय बाय। घर कौन सी घर दोनों ही कौन सी रात में भी ट्रेन नहीं मिलते हैं रात में भी चलते हैं ज़्यादा स्टार्ट करते हैं रात कर